Abidasi gunamani laimagi yot papi laye. Na mantri oiduna ahau bada sabuna mang taba thabakti amatta sudana lairakpana mantri kulong athin arakna masado turoi ngamloi tawduna leiba kuirabani amaibi doctor layeng ko mabu yengdaba leitre adubu phabadi leite amu khara phai amu hekta howi amaibana thau kaya tawkhre amaibina khayom chaban lakpa thaba masing khangdre layeng kok singna hidak guli kaya iduna pirai tare senjada masadi hawadi sukai leitre masa nungai te haiduna kendrege mi amata unadre numit masing yamle mana sun tawduna hiptuna talerapa ngasi su kendrege numit mi unaba lagamba mayamdo loina hanakre sauna hankiba su kayani athenga lakpa magi worker puksaw get talebere puksaw budi get ngalibasing kongsang basinguna masak muna khangi tamo humlak bot kari base magi mapanani haiba sangkhibuna paw tamure puksaw la hongi haiduna tabada sanghal u haiduna ayaba pirakla mare ingi tawrani puksaw anaba apanba leitana gam mantri na hitliba lomna sangsi sar hakchang ngambidraba puksaw khonjen tabada phuk hawgatuna phami kuirena aide hakchang ngamdaduna leiba kendragi mi mayam unadaba kuire ngasi su mayam sauna hanakre haina thungsangana tammi nangbani aina changlakpagi ayaba pikhiba sar kari oina ngambidabano puksaw na hanglai asini haiba khangde amaibi layeng ko sure hawadi leite ai yamna yaware puksaw saba thakpa tumba amata yaba nate puksaw na sar ai mihunba mukta yengjage mantri gi khutki mihun paiduna yengi sar asidi layok tilokpa karisu yaude sar gi anaba sigi mamindi wanom laina kawi karina puksaw madugi laina do mukta tadri sar anouba laina ne anouba sar khoidi mina pirakpa haibadi wanoma lakpa kendragi bu oiro atopa bu oiro achouba nga phajaba yen mayamdo sabadagi narakpa laina ne laina aduna laina sigi maming wanom laina kawi haijabanida puksaw nangme hek haidorapase sana na ngakta sar wabiriganu aina layengjagani numi mangani maningda pahangani aduga sar ayi layeng sidi mayamga khara khenai sar aina haijaba khuding yabigani wasat pigadabani mantri na puksaw nangna haibadubu aina yadaba kari yaukrabage saita aina na haiba khuding yabani aiga anabase yamna thuna phalo phare sar thabak hawrisi yopak ani khaktang langbiro karinane puksaw anababu yopakna layengani hairibasibo nangbu ngawrabro sar aina haijaba yabigani takpikhrabnina layengba haujarage yopak ani usilaktuna asin arang singduna pirare sar haugatpiro aduga khudai hongdokpiro aduga yopak se paibiro aina ama paijarage mantri puksawna mantri do puksawna haiba punamak yare makoi ani get lanthorokle thongsangba kharasu security kharasu inarai mantri na leikhiba achouba inkhondu tamna prap laknare sar hojikti songiba napi se handolasi security mayamdo nokusu yauri akoibada ngagi pungkhai muk phanbada mantri masado humangna choli wabana suloirabani sar halasi hanakti tapna sena chasi sa puksawna haibado nanthokpa ngamde sena lakpana mikup kharagi manungda leifam yaure sar hojik iru iseng tawrasi makhoi animak iru jafamda changle iru iseng tawro matungda tan cha khara chaminare sar ai noma nini dawdi sida leijage sar gi anaba phatriba phawba aina arapa khungrangdagi lakpada si hek yobada hekta thengkiba mantrina tolamo kauduna puksawna lainanaba ka sem sankhre sar pothabiro aisu ha pothajarage
ꯃꯟꯇ꯭ꯔꯤ ꯄꯣꯊꯥꯔꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯨꯔꯦ ꯑꯔꯥꯝ ꯈꯧꯔꯥꯡ ꯐꯥꯎꯔꯛꯂꯦ ꯃꯅꯥꯏꯁꯤꯡꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯄꯨꯁꯤꯜꯂꯛꯏ ꯄꯨꯛꯆꯥꯎꯅ ꯁꯥꯔ ꯅꯣꯡ ꯅꯤꯅꯤꯗꯤ ꯉꯥ ꯑꯃꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯕꯤꯕ ꯌꯥꯗ꯭ꯔꯦ ꯀꯥꯡꯁꯣꯏ ꯑꯁꯤꯅ ꯁꯥꯔ ꯆꯥꯕꯤꯔꯣ ꯉꯥꯁꯤꯅ ꯑꯩ ꯐꯪꯖꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5-6ꯅꯤ ꯑꯍꯥꯎꯕ ꯃꯈꯩ ꯄꯨꯛꯆꯥꯎꯅ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯃꯈꯩꯅ ꯃꯟꯇ꯭ꯔꯤꯕꯨ ꯄꯤꯖꯩ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯉꯟꯕ ꯈꯨꯗꯤꯡ ꯌꯣꯠꯄꯥꯛ ꯄꯥꯏꯗꯨꯅ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯣ ꯌꯥꯟꯕꯗ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯄꯨꯛꯆꯥꯎꯗ ꯍꯥꯏꯔꯛꯏ ꯄꯨꯛꯆꯥꯎ ꯑꯩ ꯅꯥꯕ ꯐꯔꯦ ꯅꯪꯒꯤ ꯂꯥꯏꯌꯦꯡꯃꯟ ꯄꯤꯔꯒꯦ ꯁꯥꯔ ꯑꯩꯒꯤ ꯏꯆꯥ ꯑꯃꯈꯛ ꯂꯩꯕꯗꯣ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃꯠꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇꯥꯝ 3 ꯀꯥꯔꯕ ꯐꯥꯎꯕ ꯍꯥꯞꯄꯤꯅꯤ ꯍꯥꯏꯔꯒ ꯁꯨꯡꯍꯥꯞ ꯍꯥꯞꯄꯤꯗꯦ ꯑꯩꯒꯤ ꯂꯥꯏꯌꯦꯡꯃꯟꯒꯤ ꯊꯕꯛꯀꯤ ꯑꯣꯔꯗꯔ ꯑꯣꯏꯅ ꯊꯣꯛꯄꯤꯔꯣ ꯐꯔꯦ ꯄꯨꯛꯆꯥꯎ ꯅꯪꯒꯤ ꯌꯣꯠꯄꯥꯛꯀꯤ ꯂꯥꯏꯌꯦꯡꯅ ꯌꯥꯏꯐꯔꯦ ꯃꯇꯨꯡꯗ ꯋꯥꯅꯣꯝ ꯉꯥ ꯆꯥꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯩꯅ ꯐꯪꯈꯤꯕ ꯑꯋꯥꯕ ꯑꯁꯤꯒꯨꯝꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯅꯪꯒꯤ ꯑꯣꯔꯗꯔꯗꯨ ꯍꯌꯦꯡ ꯄꯨꯈ꯭ꯔꯣ